Wanted lauthokiba matungda ihan hanboyna Khomdram Ratan ngasi Kaisampata thoraktuna wakat mifamda saruk yaba hokre. Senapati de economic block at Sogat Pasingna oil tanker gari singda nungna landarak padagi miyoi taruk sokle driver amana aruba pibamda laikan nakre. Amasung Hana Union Minister Roidambi Nazma Haptulana Manipur gi anova governor oiragani mahakna state asigi ahanba nupi governor oiragani. मैं बकरम जरिए दम यंगरिव से इम्पैक्ट न्यूज़ नी प्राइम टाइम मणिपुरी न्यूज़ बुलेटिन दाई खाइदम जेंतजिना हुजे पुंजासी फॉब की मरबा पाउसिंग में द फिजरी जॉइंट कमिटी ऑन इनर लाइन परमिट सिस्टम की हाना कन्वेनर ओइरंबा खोमड्राम रतन मिया मरक्त थोरक्तुना यलहोमी कनबगी खोंजंग द सरक्याब होक्रे ngase ayog yamna thazadaba mongda Khomdram Ratanna Kaisampat Laimazam Laikai da leiba waiting set ta ima event single loinana wakat mifam jathaba hoki Chaliba chahi asigi June gi tang anida Manipur government na Facebook ta thagatpa photo amada yumpham oiduna Ratan bu wanted laukthokibani Ratan phongdorakpada mahak mitop natte michen su natte miyamna yaba yelhomi kannaba bill asi puthoknaba hotna khigani haiki ana ingna ngasi tholabi maramdi ai michen oide ai ira leite ai mirot oide kedang oida ngasi lenga aksina tema thoksilama ai miyam ge dumba Maruti ai bu khaido bang moi ai miyam mangta lerakanda miyam ga pullakanda miyam gi yelomi kan bagi mun khidro ko bang khidro ba yelomi miyam se kan bagi ho za ai makatana chapchana saru ya jaragani ai bagi mudu gi phekro na ai ngasi mafum masi thora kanda miyam gi dumba yelomi kan bagi dumba khongyang se si saru ya jabani ana ngasi hojik sakana sir ba dumba ai lepi bil se masi mamang ta ki ba dumba miyam na pam bil amagumna amu wudo tro haidana ba yamna munna khalakanda bilasi semana mu apa malai akuna daka udbadi akuni manga to mu khito ba yelomi sing kan badune ba yelomi sing kan na hona bada upay ma thibudune ba madu upay du andak seng do biladuna madu upay du oidragadi bil sama pass obi kana balite aduna pass to kutu bil se masina aku yelomi sing bu kan gada ba ngawda ba kaya chuna yaw ba bilama oigada buni ha ba haini Miyang minted amal naura kanda karamongda masih bilasi karamong siapa kana cakap nasi propose tu bilasi masih kaya dah sebab masih kaya dah hakku tak kaya hamil dia tu kumba people ke minted obu ya bagai tu kumba tanjam ke lahun magi apa malai Nakalamurom da Kaishamthong Kendra ki MLA Laisom Ibomcha mari thangmeban Kendra ki BJP ki MLA TS Joy Kishan na laktuna Khomdram Ratan ga unakre loinana mahaki khongjang bu pukning thogat kre MLA Laisom Ibomcha na state government na Khomdram Ratan da wanted tag lauthok liba si state government ki hatu tauba asoiba thawong ni haikre nakalamurom da BJP ki MLA TS Joy Kishan na Khomdram Ratan bu wanted lauthok liba si Manipur miyam na pam liba ILPS ki khongjang bu namthana ba thawong ni Wanted lauthok liba miyoi amana Imphal Mayonda Fongna thorak liba asida police department na fadriba asina Khomdram Ratan gi mathakta wanted lauthok liba khongthang lale haina mayek sengna takchare haiki Substitute oi oi power gi gan khalambe aduga moi adu mathakta mayam gi mass support lebina government su kitang walking khandar me ani khanje amana adu moi kitang second thought khandar mudum mali si tawrga ke tawrga de reaction do lakpi yabadina Amarum the case lady say, Hydro Yadri, Pagi VI, not the Nina, we must nobody more to Kitan Karwan to the government. Lagi the party up on the agent. Inner line permits Lalaga, who yellow missing Kanaba Honaba, Manipur Saktam, Kaidan Honabada, Hanbalaitana, Tonapana, Kariguma Aran, Bamato, the Honari Habido, Nasi Magna Miyama among the Tolopasina. Aina Yam Nooking Badi, history the Sule Horagadaba, one tet, I will meaning say Lady Bagom the Kangda, don't know Hader. Guantene Kale, Kota Sumasi wanted Hyper Poches, Chummi and Mokoni yet live in the government side. Adu Ibatara Badi, Masana Huzik Tolaga, Miyam among the Pamba Lerega, Papa Lakriba say, Masi Wahan Toxicarino, I say, Manipur Pazak with the nine about the car oil. JCILPS ki hanagi convener or Khomdram Ratan ngasi mia mang the phone and tholakuna state government among the lautholiba wanted take among state authority bu sinaduna miamgi inner line permit system gi wakat mifam da ngasi phone saru yari asigumba Khomdram Ratan gi khongthang asina Manipur miamna pamliba inner line permit system gi khongjang da anobu mayon ma piri nakalamrom da state authority na wanted take lauthok khaba Khomdram Ratan bu Pagadra Natraga
मियामना महाकु फाब थिंगद्रा हैबसी मखा ताने येंग बतारी कैमरा पर्सन विश्वजित नामायर पंगलोइना पागम जरिबा भक्त टॉम इम्पैक्ट न्यूज़ इम्फाल आसाम की खरकटीदगी इम्फाल तमना थोरकपा ऑल टैंकर गाड़ी सिंगदा इकोनॉमिक ब्लॉकेट सौगटपा सिंगना नुंगना थारकपदगी ड्राइवर अमा सोक्तुना राज मेडिसिटी दा अरुबा फिबमदा लाइकना खरे थौदोक असि ngasi yophung nipan makhai taba matamda senapati bazar dagi इम्फाल रोमदा खरा चटलगा लैबा चिंगोन अमदा थोकिबनी हाइरी ऑयल टैंकर सिंग अदु ngasi yuk CRPF की कॉन्वॉय अमना स्कोट तौदुना लाकलगा सेनापति बाजार यौरखिबनी तुंग ऑयल टैंकर गाड़ी खरन स्कोट याउदना इम्फाल थादोरकपदा लाइबक थिबा थौदोक असि थोकिबनी थौदोक सिटी इम्फाल वेस्ट की मनुंग चनबा खुरखुदगी उसम ब्रिजेन चही कुनगमरी कौबा ड्राइवर अमा याउना मियोय तरुक सोकी ब्रिजेन की मकोकता नुंगना पांदुना सोकपदगी हौजिक अरुबा फिबमदा लाइकटनरी अदुबो अटोपा गाड़ी की मियोय सिंगदी का हेना सोकती हाइरी मधुगी मथक्ता ब्लॉकेट सौगटपा सिंगना नुंगना थोमजिलकपदा ऑयल टैंकर तरा रोम अमांगता थोकी पनबयाई इंग्लिशिंग अनिगा तरागा हुमदोय द मणिपुर पुलिस की कांस्टेबल लौनबगी वैवा बोशी पांगथोखरबा सु हौजिक फाउबा हाइदोक्तना लैबगी मायोक्ता रिटर्न टेस्ट माइ पाखरबा कैंडिडेट सिंगना थासिगी तरागा तरुकी अहिंग नोंगयाइदगी मणिपुर की नेशनल हाईवे सिंग इकोनॉमिक ब्लॉकेट चतरकिबनी अमरोमदा थौदोक असिबु ऑल मणिपुर रोड ट्रांसपोर्ट ड्राइवर्स एंड मोटर वर्कर्स यूनियन ना अकन ममोंग द कंडेम तोरकपगा लोइना मणिपुर मियामगी चखाउ थाकलिबा ड्राइवर्स सिंग द तमथीबा थवोंग चथरिबा असि मणिपुर लैंगाकना थिंगदुना चप चाबा थबक लौखत्रबदी ड्राइवर्स सिंग ना बन याउना स्टारिंग पाइदवगी खोंजंग चंगसिलगनी हाइना यूनियन असिगी जनरल सेक्रेटरी माइमोम अनिल ना अकनबा वाफम थमलकली महाकना मखा तारदुना हाई डिमांड अमा तौबदा डेमोक्रेटिक ओइबा मोंगदा तौबगी महुत्ता यैखाई थिंगाइबा तौबसी मरम चादे थौदोक असिमक ड्राइवर सिंबु सिरसनु हाइना चथबनी हाइना लौई हाइरी मनपुर गवर्नमेंट की चप चाब सोब पलिब मैम से चप चाब मुन येंसिनबीगदबनी नत्रगदी लंबी चलीब गाड़ी ड्राइवर टोटली अखोई बंद तौनबद सेम साबसु लोरे लंबी नुंगाइबगी लापसु नतब अखोई मैम की चानब थंब पुरपनी वार्निंग सुबी कईगुब तब सुगे यारो है पोट अमौ थमदना हेक्ट हालसनु सिरजनु है मौद चिंथक्तगी मी निफू यांखैमु तौरगा नुंजाउ थाददना हेक्ट अगप लान तौबगी मौंग तौरपसिदी मसिदी यूनियन तुमिना लैरोय लाइबक थिबा थौदोक असिबु नंगलुबा एच रंजन कौबा LPG बुलेट ड्राइवर अमना हाइखिबदा ड्राइवर सिंगना नुंगना लंदाबगी थवोंग असि तौहनिंगदे इम्फाल दिमापुर लंबीदा चटलिबा ऑयल टैंकर सिंबु CRPF की कॉन्वॉय ngak सेलिबा असि पेनिंगाई ओइद्रेंग असिगे लाइबक थिबा थौदोक असि थोकपा मतमदा CRPF पर्सनल सिंगना ब्लॉकेट सगरप सिंगी मथक्ते एक्शन अमता लौखते हाइना पेंदबा वाफम थमलदुना CRPF की महुत्ता स्टेट फोर्स पु स्कोट ओइना चटहनिंगबगी अपांबा फोंदरकी ngarang pung 8:10 dagi khoi स्कोट तौरपने नुंगदांगदगी अदुगा सेनापति यौकानसिदा हौजिकी हाइबा मफमजिदा एक्सीडेंट तौवेना जाम तौ लेमे मपाजी सेनापति की पेट्रोल पंप दे खितंग लागा योली मखोंग अमा अनि उमा लागा लेप लेतना नुंग थाजले खोइदा थोंनाव चिंखला खोइ खांगे द CRP जिंगना कैसु कन बखोटप लेगिदे खोइदा सिगी स्कोट खुजसे तसेंगना CRP ना तौर चटपै मोंगजे याम मोंग तादे अदुगा ममांगदा दुम चग्र मनिंग थाबा येंगबिदबा अदगी याम वारे अखोइ हाना यूनियन मिनिस्टर ओरंबा नाजमा हैप्तुलाना मणिपुर की अनौबा गवर्नर ओइरगनी महाकने स्टेट असिगी तरागा 9 सुबा अमदी अहानबा नुपी गवर्नर ओइगदौरी डॉक्टर नाजमान हैप्तुलाना चटलिबा चही असिगी जुलाई थादा चही 63 मंगा हेलबा मरमना यूनियन मिनिस्टर की फम थादोखिबनी बीजेपी की वाइस प्रेसिडेंट की फम सु पुरमलबी डॉक्टर नाजमा हैप्तुलाना हौजिक मणिपुर की गवर्नर इंचार्ज पुरीबा मेघालय की गवर्नर V सन्मुगनाथन की महुत सिलहौरगदबनी मरकथना हौजिकता फंगबा ब्रेकिंग न्यूज़ अमा मयामदा पिजरी JCLPS की हानगी को कन्वेनर ओरंबा खोमद्राम रतन थोरक्तुना यलहौमी कन्नबा चंगसिल्लिबा खोंजंगदा JCLPS ना मपुंग फाना सौगतकनी हाइना
Joint Committee asigi co-convener NG Devan Fongdorokli. Ngasi Kaishampat Lemazam Laikai da Wakat Mifam Chathariba Komdram Ratangi Kongjang asida Saruk Yakiba NG Devan Makatana Fongdorokpada Manipur Government na Committee asigi Hanagi Convener Oiramba Komdram Ratangi Matakta Wanted Laukthokliba si Yaningde Masi Kudakta Lauktokadabani Government ka JCLPS ka Yanakiba Agreement Singh Chatnagadabani Haibu Wafam Singh Fongdoroki. Asi aikoina JCLPS na thangeleba khongthang asida rajanda wanted siriba maran se aiko yaning dai bisi mamang tek law lai manipur government ki wanted kudak tam dokada bani manipur da hawa bil ma koi hol to ki badu mutta sanagada bani aduga manipur government ga JCLPS yanaki be kudimang tam kudak ngai wan ba khongjang kaya ngasi phau leptana chansel lagli adu ngasi no manini kumni stage da aiko JCLPS ki Maruiba, Matanga, Miam, Gani, Oze bulletin sigi makata pausing mo mayam da pizari. Hanagi Minority Affairs ke Union Minister Oiramba Dr. Nazma A. Heptulabu India ki President Manipur ki Anoba Governor Oina Hablakpada BJP Legislature ki Leader Kumukcham Joy Kishan Anungai ba Fongtorokli. Ngasi nitaipa chutekta leiba BJP ki Office da Pangtok ba Press Meet amada Joy Kishan na Fongtorokpada Hanagi Rajya Sabha ki Anirak Deputy Chairperson Oiramlaba Dr. Nazma si Yamna Faba Academician Researcher amadi Social Worker amani Mahakna nupi gi empowerment gi damak thabak thoram kaya pangthokre nupi gi iho kalliba Manipur gumba state asida mahakumbi amana governor oiba haibasi yamna chanagani amadi state asida afaba laingak ama purakpa ngamgani haiki mahakna mafam asida yaroklaba matamda BJP na su mahakpu grand reception ama pangthoktuna okani haiki Dharma ki wafam natabita punamak su chap anana yengba ngamba ama khalakpada chap chaba lamdam sigi adugumba governor ama oiragani haibase aina thajabga loinana Congress ki government sigi governance laitriba mathung maram khangdaba Nazma Heptulana governor oiraga afaba governance ama poroktuna tangdu laita triba mayam ase afaba lainga ama lagani haibase ayakna thajaba thamjari Thasagi Mapanda Tripura the Pangtokiba World Indigenous Day Taurunga Mari Lena Paumi Singa Unabagi Tauram Ama Pangtok Renga Shampata Labor Desamgi Office the Pangtokiba Paumi Singa Unaba Amada Coalition for Indigenous Rights Campaign Sirka Youth Front ki co-convener Rajesh Yumnamna Hai Tripura People's Front Northeast Indigenous People's Parliament Amasung Sirka na Punna Kusamnaduna Thasigi Mapanda World Indigenous Day gi Tauram Ama Pangtoki Thasigi Taretagi Sirka gi Nupi Taraga Manga Yauna Mioi Yankai Manga na Saba Delegate Ama Tauram Asibu Saruk Yaba Chatki Kongchat Asina Assam Amasung Tripura gi Tainaba Mafam Ama Oiriba Churabari Yaubada Tripura Police na Mihut Singh Asibu Nongma detain Tauduna Thamki Haina Penda Bafungdoroki Mangna Makataradun Hai Kongchat Asida Kudong Chadaba Kaya Tengnaраklabasu Tripura gi Zerinia dagi Kumulong Fauba Yelhomi Kansi Haiba Demand da Achoba Rally Amaga Loinana Kumulong gi New Auditorium da Awang Nongpok State Singi Mihut Singh Yauba Achoba Mifam Ama Pangtoki Haiki Lambi Tongi Fibam Patabana Tangnana Laiminariba State Asida Nomagi Oiba Program Ama Yaunaba Hotnabada Numit Taritni Changliba Sina Takudi India Government na State Sing Asibu Pau Fauna Danaba Silabra Haibada Chingnadaba Ngamde Haiki Loinana Lamdamasigi National Highway Sing Asibu State Government na Ningtina Semzinaba Sirkagi Maikaitaki Apil Tarkli Yamna Laibak Tiba Togdo Amana Coalition for Indigenous Rights Campaign Sarkar Youth Front ki Chatliba member Puna Yankai Mangani Nupi Macha Tara Mangaga Loinana Akoi si Assam amadi Tripura ki Tainaba Mafam Suraivarida Tawgayang Tawbam Tagum Tripura Police na Ahing ama detain tawraga thamki Nongma khaki program ama yauna bahona bada North East Lairiba Yamna Pikraba Mafam Masida Numitare ni Sanki Masina Takpadi North East Lairiba Ikoi Mayamasi Pau Pauna Danaba Tawaina India government lambi asi sembi drabra haina Coalition for Indigenous Rights Campaign Sarkar Youth Front ki members sing na khanjai aroi bada haijaning badi Manipur government lambi thong sing asi athuba matamda miang chanbinaba Coalition for Indigenous Rights Campaign gi maikai dagi appeal tawjari Maitaibu India ki Scheduled Tribe list chalhanbiu haibagi demand da hokib August 3 tagi chatharakpa khuthang chara henbagi khongjang ngasiga thana numit tarani sukre Desangi members sing su ngasidagi khuthang chara henbagi khongjang ngasidagi husin kre
Coordinating Body Scheduled Tribe Demand Committee na sinduna haukiba August 8 hauduna Imphal gi tungan ba mafam singda kuthang chara henbagi khongjang asi changsinduna lakibani. Loina ngarangdagi wangkai angom laikai da leba Wall United Youth Club ki lampakta makhatana kuthang chara henbagi khongjang changsin ba haukibani. Maitaibu Scheduled Tribe list ta chalhanba haibasi yamna tangai fadaba oiba maramna khongjang asida saruk yabani. Makhatana Scheduled Tribe list ta chalhandriba fauba Coordinating Body Scheduled Tribe Demand Committee na changsilapa khongjang singda saruk yagani haina Desamgi Secretary General Edition na fongdaroki. CF and PD Lever Welfare Association Gilamjing Makada Sinmi Miam na Kusumal Hengatnaba Amadi Fangfam Tokpa Kusumal Fangnaba Changsilib Iho Asi Yamnamak Maram China Kalamramda MS Yaifab Agency proprietor na Pauche Singda Iho Changsiliba Sinmi Singbu Lautok Lagani Haiba Wafam among Asigi Pauche Singda Fongdok Narakliba Sibu Aina Tinkraba Maoist Communist Party Manipurna Yaning Daba Fongdokli. Kongfam asi numit mangani gi manungda handokadabani haina lup asigi Publicity and Propaganda gi Secretary Comrade Nonglai meeting na thadropa Cherolamana Kangalakli. Consumer Affairs, Food and Public Distribution Laborers Welfare Association na miyam gi yenglaga hayengdagi makoi gi thabak thoram sing kusumal amatta laudana chathab hauragani haina Association asigi Secretary General Romendra Zit Moirang Chana fongdokre sangai prodang asi paumi singa unabamada Romendra Zit na haikebada contractor sing na simi singi marakta Divide and Rule ki policy sanadan leire April dagi July tha fawda quintal amada lupa tarukki senfam sabiu amadi makha tarakpa August tha dagi quintal amada lupa taramathoi sabiu haina demand tawduna lakpani. Panbayai sinmi miyam gi khusumal pitokte haiduna sinmi singna changsilakiba thabak lepagi khongjang ngasiga thana numit mangani sujin krabani. अकोई थबक सुनिंगदबदगी इरांग पामबदगी इरांग सागतपने है वफमसिमा हौजी कोई लेरिबा मफमसिदा लेरिबा सि अकोई मियोय अदो कोई लेरिबा सि मियोय चामगनि पांगि मनुंगदा हौजी प्रेजेंट चामग अमग प्रेजेंट ओइदनो लेरिबा सिदा मियोय अकोई मरक्ता सिक्सेप थाराकांद डिवाइड एंड पॉलिसी रुन सानाराकांद अकोई हाइरेबा इंस्टीट्यूशन जि मरम चादे हादना अकोई हाइबा यानानबगी पोरम कंट्रेक्टरना हाइरकलिबसि यामना युमफम यावदो वफमनि हाइबसि मंगासिगी अकोई पुलिबा मिफमसिना मयेक्सना ताकले हयेंदगी प्रजा मयामगी येंगलाकांद अकोई खोंफमसि अकोई August tagina lupa taramathoi piba haibasi akoi ngamoidabo leiba taragadi akoi thabak suragasu kusum amata laudana hayeng dagidi akoi mafamsida akoi hawdok sarakpani hingjari bani mafamsida akoi e orasu ona akoi pesa amata laudana yanadri bawdi pesa amata laudana akoi thabak suragani Chaliba chahi sige January tha dagi June tha fawda Manipur Police Department na ain na thingkraba tungan ba lalholup singi kedar punna chani ga huputra ga humdoi fagat pangamle haina Directorate of Information and Public Relations na thadrok pa cherolamana khangalakli. Loina security force ka khut thokna bada lalhoba mari sikre amadi makal makha kya gi mi siba yaba khutsu kulai sing fagat pangam kre haina cherola sina makhatari police na hauze fawda tungan ba lalholop ki luching ba amadi kedar sing dagi chawrakna lupa lakh taruk kalising yang khai chang da yen khai ni thoi yang khai phagat le NSA gi makhada lalhoba kuntragani thoi lom detain tawkre haina cherola sina palli army CPMF amadi Assam Rifles kal loinana Manipur Police na lalholup singi thabak thoram sing ayamba thingbangamle disturb area ni haina lauthokraba assembly segment taretta action plan ama semduna micham miyambu ngak senaba thorang lokotpa hokre state asigi national highway singda security post thamduna lalholup singna sel khaiba amadi apanba kaya pibagi thabak ayamba thingbangamle haina cherol asina makhatari Thasiki Taragani Toida Pauche, the KCP Porde maintain all non-regular employee association of Jenims ki director ga Lautunaraga non-regular employee singbu regular Tahanaba Sanfam Kaya Komgatli Haiba Adu Yumpam Yaudabani Haina all non-regular employee Association of Jenims ki President Ashem Basantana Fongdok Renga se Jenims ki conference holder Paumi Singu Unabada Ashem Basantna Fongdok Kibada Hausik Oiriba director gi Director asi Laktringi Mamangdagi Association asi Lingduna Leraklabani Mahakna Makataradun High members Singdagi Paisha Kongbatle Haiba Wafam asi Yumpam Yaudaba Wafam ni Makoy welfare Gidamaktadi Angamba contribution Lakot Kibadi Lay Adubu regular Tana Bapaisha Kongot Kibadi Laite Heidi Poirei Maitai Loop KCP gi group ama khangna aikhoi gi association gi maramda kadom dagino khangdaba source kharana moida base woiraga
हाइरिबा अनुरियागी जनरल सेक्रेटरीना कॉन्ट्रैक्ट बेसिस लेरिबा स्टाफ सिंगसिबु रेगुलर द कन्वर्ट तौबिगनी हाइदना सेन खोमे हाइबा वाफम मसी एसोसिएशन की साइट की मसिगुंबा थबक चथबा अमत लेते मयामना गी अयाबा लौरगा फंड कंट्रीब्यूशन वेलफेयर द सिजननबगिदमक कंट्रीब्यूशन खरा तौबदी तासी की तरह मंगा द खुराई सलान थोंगी मफम अमदा खुलाई साबा अमसुंग योनबगी अककनबा पाव फंगवदगी इम्फाल ईस्ट डिस्ट्रिक्ट के पुलिस कमांडो खुदपु अमदा थीबु हुमगी थबक चथबदा खुलाई साबदा सिजनबा पोलम सिंह पिस्तौल साबदा साबगे कैटलॉग अमा अमसुंग नोंगमई राउंड मापन लक कापा यारिबा मरुगा कोनना थिंगोम इनाउचा चही यांखैगा मंगा अपोकपा लेखिद्रबा TH हेरा कौबा मियोय अमा फारे हाइना मणिपुर पुलिस डिपार्टमेंट की PRO ना थादरोपा चेरोल मना खगलकली लोइनना नमेन अदुमक्तदा थाजबा याबा पाव अमगी मतुंग इना इम्फाल ईस्ट डिस्ट्रिक्ट के पुलिस कमांडो खुदपु अमना पैलेस कंपाउंड द थीबा हुमगी थबक चथबदा थौनाउजम याइसना चही कुंट्रागा मरी अपोकपा लेखिद्रबा TH मनी कौबा अमसुंग निंगथौजम चौबा अटोपमेंग लूशी लकी चही कुंट्रा को हमदोय अपोकपा एंड मंगले मैतई कौबा मियो एनिसु फारे हाइरी मखोय एनिमक मोबाइल फोन द सेल की डिमांड तौबदा चेनबा मियो एनी हाइरी हिरम अनी असिगी मतंगदा पोरमपाट पुलिस स्टेशन द केस अम रजिस्टर तौख्रे हाइना डिपार्टमेंट असिगी चेरोल अमना मखातारी ngasi yupung taruk lom tabadu waide imphal turel da nupam ge si bhakchang takola khre mioi adu singjamai thongam laikai da leiba thongam rajen gi machanupa thongam roman chahi kuntroka manga lom surba mioi ni hairi mahak numit nini gi mamang da gi thiba khangdan lakpani hairi ngasi ayuk singjamai khetri laikai oinam leirak mapa gi imphal turel khongnung da leiba water supply intact pump leiba adu waida tawtuna leirom khibani asi bhakchang adu singjamai police ki team ama laktun lakhot khibaga loina na rims ki mok ta thamkre मणिपुर की चिंगी लमदा मरु ओइना नागा ताबा मफम सिंगदा कॉन्ट्रैक्टर सिंगना पाइखतलिबा चौकत थौरांगी थबक सिंग असि आइना थिंखरबा लालोब मणिपुर नागा पीपल्स फ्रंट ना यंगसिलगनी हाइना लोब असि असिस्टेंट पब्लिसिटी सेक्रेटरी थॉमस न्यूमाइना थादरोप चेयरमैन हाइरी कॉन्ट्रैक्टर सिंगना थवैदबा चौकत थौरांगी थबक खुदिंगमक्की मतंगदा मियामना वाकत थंगत निंगबा लेरबदी मीडिया की खुथांगदा वाकलकपा यागनी हाइरी हौखिबा चही कुल्लोमसिदा चिंगी लमदा मरुइना नागा ताबा मफम सिंगदा चौकत थौरांगी थबक सिंग NSCN IM ना अपनबा पीदुना लाकली NSCN IM गे पौताक मतुंग इंदुना चटलंबा कॉन्ट्रैक्टर खुदिमक चैराक पीगनी हाइना MNPF की चेरोल सिना मखातारी लोइना MNPF ना सिगुमा मरा लेबा कॉन्ट्रैक्टर सिंग चैराक पीबदा मियाम ना लुक असिबु लान उबिदनबा चेरोल सिना मखातारदुन अपील तरोकली ngasi yu Imphal East ki lamlai police station na konba napet pali amadi lamlai ani gi marakta leiba paurabi thongkhong da bom leire haina chingnabadagi Imphal Ukhrul lambi da ayuk pung 8:10 dagi mapan ga nifumanga fawba lambi asida gari chatpa thingjelure ngasi yu nongpo kakching da leiba nifumanga suba sam rifles ki team amana mini box amada angang na seasonable loi kraba diaper ama packing tawduna lairamba thengnarakpadagi potsak adu bom oirang kadra haina chingnarakpani tungda Manipur police amadi security force singi ahenba team laktuna mafam adu yangsenki tungda IZR South ki bomb expert team ama laktuna potsak adu checksin na yenglaba matung bom natti haibadu khangbangam khibani Minority pre-matric post-matric amadi minority merit ka min scholarship English ni taraga taret ki oina online application www.scholarship.gov.in da thazin bayaragani hairi akupa moral gidamak scheme officer amadi nodal officer MOBC dagi khangla bayagani haina Directorate of Minorities and Backward Classes Manipur na thadropa cherola mana khangalakli Imphal East Zilla Parishad की अध्यक्ष की मथक्ता थागलखिबा नो कॉन्फिडेंस मोशन माई पाकरे अनोबा अध्यक्ष अमन नुमित खरनी की मनुंगदा खलगनी Imphal East की अध्यक्ष ओइडीबी पी बिमोला की मथक्ता नो कॉन्फिडेंस मोशन लौनबगी मिफम अमा Imphal East DC कॉम्प्लेक्स दा लेबा चीफ एग्जीक्यूटिव ऑफिसर की ऑफिस दा पांगथोकी लोइनना नो कॉन्फिडेंस बोर्ड लौनखी बोट लौबदुदा पुन्ना जिला परिषद मेंबर तरागा मापन लेबगी मनुंगदा मेंबर तरागा निपान लाखिबा मेंबर तरागा निपान अदुगी मनुंगदा तरागा माथोइना बोट थादकी निपान ना बोट थादखिदे थादखिबा वोट तरागा माथोइमंग अध्यक्ष की मथक्ता थांगतखिबा नो कॉन्फिडेंस मोशन की माइकैदा वोट थादखिबना चीफ एग्जीक्यूटिव ऑफिसर ना नो कॉन्फिडेंस मोशन ना माइ पाकले हाइना लाउथोकी अयो पुंग 13 दगी वोट लौगी मतुंग इना ngasi पुंखाय अमरोम चलक्पा मतमदा अध्यक्ष बिमोलाना मफम अदुदा लेंगाकना मेंबर अहुम सस्पेंड तौरे हाइबगी ऑर्डर थोकले हाइना
चंगलकपदगी इरांग ngayhak thoki vote lauba adu police na ngak selaga chathaki thasgi tang mapanda adaksha bimola gi mathakta no confidence motion thangalakpadagi thasgi tang mapanda gi ngasi si chief executive officer na vote launa gi matam lepkibani government gi approval du gi matung ina ngasi अखोगी अगस्त की तंग तरा तरीसिदा स्पेशल मीटिंग जी कॉल तौजबनी अखोई अयुकी पुंग 13 दगी होजबनी अदो होजी अखोगी नो कॉन्फिडेंस मोशन लवो मचनिदा होगी 11 जेपी मेंबर ना अखोगी सी मतंग दा भोट से थादबा वोटिंग लोइरे अखोगी मेंबर अखोगी होजिक लाइबा मेंबर सिंग सिमरक तगे मेंबर अहुम सि डिस्क्वालीफाई तौरेना गवर्नमेंट साइड ऑर्डर लाए अदन गवर्नमेंट यारगदी मसी गुंबा मथों तब गवर्नमेंट तौरिंग तौबा वन साइडेड लोइबा मी अमा खतंग यंगांदा पुनमकी डिस्ट्रिक्ट सिगी लेजिबा अखोगी फंडामेंटल राइट सिबु मतकनी गा खनबसे मसी गवर्नमेंट के थादोपियो Sakti leiba bom yumlakta pokhai handuna yonggi ahal oirabi singda aki tujungba fohonbagi thawong asi tawbidanaba Ideal Club Terana Cherol amada appeal torokli hoki batang traga manga da tera kaithel da bom pokhai handuna miyam da aki tujungba pokhanbagi thawong bu terrorist ki thawong ni haidaba ngamloi masida miyam na yaning di amasung adugumba thawong gi mayokta miyam lei haibasi kaubigunu haina Cherol cinema katari Matang sois the break am logs game Manipuram di malingi tonga ba ipaw singaluna ne koi break ti game tun hanjara ke impact news mi yeng ta don review Special course Hauzaragani Department of Agriculture and Directorate of Rural Development and Panchayati Raj ki Progress Assistant Village Level Worker Office Assistant cum Computer Operator LTC Village Extension Worker Field Assistant ki Special course Hauzaragani Class Haubagi numit August ki tangoni thoi nungthil gi pung 3 dagi pung 5 ga minute 9 faubani akupa marol gi damak Proactive Academic Wakatil Imphal the contact of you Forest Guard launabagi aiba changeng idama special course Hauzaragani General Knowledge English Maths and Science special emphasis pizagani August ki tangoni thoi class hogani class ki matam ayuki pung 3 makhai digi mapan faubani akupa marol gi dama Proactive Academic Wakatil Imphal the contact of you Break imatung da mayam bomu kana taram nokchore hoze bulletin asigi makata paw sing mayam da pizari Moregi Hills Tribal Council ki conference hall da ngasi autonomous district council asigi nominee member oina khalaklaba Chainaiva Haukip Okpagi Thorama Pangtokre Haukip People's Council na Sinduna Pangtokiba Okpagi Thoramada Health and Family Welfare Minister D Korungtang ADC gi Chairman Lukosai Zausu Amadi Tunganba Community Singi Luchingba Kyasu Sarkyaki Laglibatang Traga Mapanda Kaukiba All Manipur Matam Isai Kanglup Amiki General Body Meeting Adu Joint Register of Societies na tawdanaba khangalakpagi matung ina GB meeting adu pangthoklaroi haina amik na thadropa cherolamana hairi amoromda hauzik amik ki manungda thokliba chayetnaba kaya sing asida waroishin puraknaba hotnabada Manipur da leiriba civil society singnasu tengbang biu haina amik ki cherolas convener gi cherolamana appeal torkli Documenter visual actuality to Haina Mingtonba Numit Marini Chupnav Chathagataba documentary project development lab and pitching workshop ngasi dagi haukre workshop adu Manipur State Film Development Society Television and Cine Foundation Manipur amasung Win Foundation Manipur na Kolkata dagi documentary resource initiative ka kusamnaduna Palace Compound leba Manipur State Film Development Society auditorium da hodokibani Numit Marini asida mapal lamdagi lakpa documentary nambada maming chatlaba miyoy mga na documentary nambagi matang da workshop aduda saruk yariba miyoy singda takpi tamigani Workshop asida Nagaland, Assam, Tripura amasung Manipur gi oiba documentary project tara amasu hogdokani hairi Workshop asi organization mari asina masana shell puthok chaduna chathabane Film idea si mapanda fajana develop tawraga mapanda International Broadcasters Foreign Funding Agency mayama paisa thadagi na ngai na lai adubu koi Manipur da koi North East di koi film si idea si fajana develop tawa haitaba aduga develop taw taragasu fajana pitch tawa haitaba fajana yon haitaba fajana mi si convince tawa haitaba adugi problem si koi gi sigi documentary 2 haina koi sinjeri si television cine foundation na sinji ba kano workshop si sigi si development amasung pitching si fajana haina ba koi filmmaker singda adugi damakta sinjabani Bedapati Khudung Isai Saidam Sang Saisak Kol Manipur na Sinduna Lakli Batang Kungamathoida Manipur Folk Songs Met Others Haiba Tharamama Imphal gi Cultural Complex da Leiba Maharaja Chandrakiti Auditorium da Pangtokadauri Haina Saisak Kol dagi Thadrokpa Cherolamana Kangalakli Ministry of Culture Government of India New Delhi gi Makha da Pangtokadariba Tharamasida Chahi Khudingi Chatharakpa Liklam
anigi akhanaba saruk amasu workshop production oina miyamda utkani hairi numit asida kana gumbal loop amatana ban general strike tawbidana basu general sin makataraduna apel tarokli lamdam asigi miyamna yamna laina chunaba mawalda leiba amasung chaba ngamlagadaba maru oina yenna semba acha thaki pothok phangpham American fried chicken amadi American pizzas Boris Enterprises AFC and AP Jet ki makhada ngasi babuprada ahan boina hangdokre maru oina yen khaktana semba makhal mathel kayagi acha athak fangliba store asi Manipur ki chief secretary O Nabakishorna hangdokhi hariba store asi Laishram Baleshorna lamdam asida mahaw leiba acha athak fanghanabagi pandamda hangdokhibani mafam asida phangliba chana thaknabagi potlam khudingmak yamna reasonable oiba mamaldani mafam asida vegetarian amasung non vegetarian gi acha athak sing su fangli leba sigi city tragani panda store asi mai pakna hangdokraba matung Imphal da hangdokliba sina tragamapan suba store ni masina aikoigi quality of life aikoigi maruan Imphal leiriba younger generation amasung younger danatana ate generation gi miyoi singi life ta nungaiba harauba adugumba ama purakani na akhoi thajei sugumba outlet ama ahan boina Imphal da purakwa masigi damakta masigi kari entrepreneur oiriba miyoi singsibu ja ayana thagachari DLM Eco Bank over eco-friendly biodegradable bag among ngasi classic Grande Dynasty Hall the launch tawkre biodegradable bag asi Chennai the best over DLM Eco Solution Private Limited na sabani loina Manipur gi oina RS Enterprises na dealer oina ngasi launch tawkibani DLM Eco Solution Private Limited hire company sina go free for Mother Earth haiba theme asida biodegradable bag asi saduna pollution na chingba thokpagi chang hantana bahona bani haina DLM Eco Solution Private Limited ke director Deepak Mangang afungbaroki akhona once dispose taw ka matamda si separa decompose taw ne aduga biomass ka water ka oing rane highway which is completely eco friendly natra atopa conventional bags ni 400 years decompose taw den natra adana khagi pollution tholi pa mayam environment is completely deformed already koi kano Manipur ki sen Manipur ki tawja bani koi tholona kan to kano ki profit ke yenga tawja Department of Education as Government of Manipur gi matung ina English ani ga taraga humdoi gi maitai mayek ki teacher eligibility test TET gi supplementary test lakliba August ke tang kun ga mapan gi ayuk pung taradagi taraga mathoi makai fawda pangtholakani hairi English ani ga taraga humdoi da maitai mayek TET pass tawkraba yawningba candidate singna form August ki tang taragama nipan dagi kunga mari fawda lawraba yagani loinana form thajinbagi aroiban matam August ki tang kunga nipan fawbani haina Council of Higher Secondary Education dagi thadrok cherol mana khangalakli Taraga nipan lak suba journal level student science seminar ge thauram pangthokre pulses for sustainable food security prospect and challenges haiba hiram da science unit journal education office John 1 senduna Kuyachong da leba ZTO complex da pangthoki pa thoramadu da class 8 tagi na 10 fawb gi manung da leba mahiroi kunga manga na sarki thoramasigi matang da ZTO zone 1 gi science supervisor oina Bizendrona science ki mateng na mahi marong singna mioibada piba kanaba sing amasung karamna pothok hena puthokani haibagi matang da seminar asina mahiroi singda loksing piba ngamgani haiki ngasi pangthoki ba seminar asida saruk yakiba mioi kunga manga asigi manungda gi mathang tha da pangthoka da state level science seminar da saruk yanabagi damak mahiroi ani khankat kadori panbayai chahi asibu international years of pulses haina food and agriculture organization FAO na lakthoki ba laikramani population hengalakoi matung ina nong gi khoi ngi sagi chinjak te pressure lakpa land da na chinjak te pressure lakpa chinjak sida pressure lakpa loina na khoi ngi sagi sum khoina in comparison pulses sing adagi vegetable atai adagi red meat ke kak leiriba sing siga compare to matam da pulses di yauriba magi ngi sagi nutritional value sing asi aduki matik wangba maduna marum weraga mamai thangdadi khoi ngi sagi khoi gi population hengalapagi food ki pressure se kharma kai khoi ngi sagi kanthok ko sung amna ba aduga loina na thaba पदसु मतम चंगदबा या मरांग काइनसु होबु याबा राउंड ईयर होबु याबा ओबना अखोई पल्सेस सिंगसिना अल्टीमेटली अखोई चिंजाक पुनु की महु छिनबो ओइगनी Pulses for Sustainable Food Security Prospect and Challenges Haiba Hiramda Science Unit Journal Education Office John 1 Sinduna Khyatung Dalaiba ZTO Complex Ngasi Pangthokiba Science Seminar da Khwaidagi Faba Mahiroi ani Kangat Krai Kangatlaba Mahiroi ani Dudi Kendra Vidyalaya gi Mahiroi Pravina Khuraijam amsung Nirmala Bas School ki Hidang Mayum Dani Dinailani
ngasi khangatlaba mahiroi ani asina mathang thada pangthokadoriba state level science seminar da saruk yagani haina ZTO zone 1 na thadorpa cherolamana hairi takyal da leba model higher secondary school linkhat lamba ex MLA leikidraba ningombam ibomcha gi mitam da ngasi school asigi campus ta khinkre miyam na tera lai haina khangnariba luchingba asigi mitam hangdokpagi thorom asida social welfare minister AK Mirabai Lok Sabha ki member Dr Thoksom Maina na chingba masak naiba mioi kyana saryaki thorom asigi saruk ama oina leikidraba ex MLA ibomcha gi mitam da haikat lekat tamduna ikai khumnaba utki Accident thokpada asoingam yaubagi chang hantahannaba Manipur Transport Department na paikhalapa chaksel tharangi sarukama oina lakliba September amadagi ahanba tangkak oina Imphal East amadi Imphal West ki IOC BPCL amadi NRL gi oil pump singda helmet uptana gari macha thaurakpa singda thau piba yararoi haina Transport Department na khangalkli atai district singda na ani shuba tangkakta athingba thamlagani haina Cheryl Sinama khatari Guramayom Vijay Kumar Sharma na iba aina karigidamak iribano haina mingthonba naina warengi lyric amangasi fongkre lyric fonggi thoram adu Manipur Literary Society Imphal na Sindon Deng College campus da leba Dave Literature Center da pangthokhibani lyric asida tungan ba wareng taraga mari gi matang da nainari Jawaharlal Nehru Manipur Dance Academy na Sinduna hayang August ki tang taraga nipan da Jhulon Yatra Jhulon Kumai pangtholagani academy sigi mandap ta achama thoram amagaloina na numit yung ba matung pung ani taba matamda academy sigi mahiroi sing na isai utkani haina Jawaharlal Nehru Manipur Dance Academy Imphal na tharopa chairwala mana khangalakni National Food Security Act ki makhada fangpham thokpa chak thung niyom chumna fanghalu haina wakat mifam phangkrai BJP Uripok Mandal na Sinduna Uripok Haidem Laikai da pangthokiba wakat mifam aduda Youth BJP Uripok Mandal Mahila Morcha amadi BJP State Executive Member nang Mairakpam Santosna chingba miya kyana saruyaki Mandal asi President Punachandrana National Food Security Act ki matang da hojik Paliba Congress laingak asina tawriba thong asi yaningda phongdokladuna wakat mifam asi pangtokpani haiki Makatana Sarkar asige mayokta akoi penda bado phongdok charebane athu matamda phangmam thokpa seng adu phangan biu seng kilo manga mikok amada seng kilo manga aduna household mi manga leiba tari kilo kun manga phangadamni mi tara leiba tari kilo yankai phangadamni haibegi train sida chathabiduna yamna athu matamda jike harba seng ase phangan biu lairba singe sakhau matkena khanbiganu aduga sakhauda politics tobiganu asi asimo phomase ai Bharatiya Janata Party Uripok Mandal ge maikai degi ai chinenau sing phomda lebak mi phomda telangna thamjinjare Hojik ngasi nomagi sanabagi pangda tragate suba as Birendra Singh Memorial Super Division Football League ta SKYC awang sakmai amadi DM Rao awang ani mai pakre Imphal West District Football Association mi makada awang sakmai da leiba SKYC gi sanabung dang asi sanakiba Football League asigi mari suba match ta SKYC awang sakmai gi sanore apa maitai amadi NJB Swarjet ani na match ki tragani panam sung 82 suba minutes singda chankiba panjal ani eduna Chikal Chazingbu Panjal ani amada maiti ba pikibani match asida maiti horaba Chikal gi machangai raba Panjal aduna GS Ingmai na chanki chatrakliba league tournament asigi mga suba league na DM Rao awang sekmai gi Sanorai Boynau MD Shah Amzi Soel ohumna match ki kun mga humpu mga musung huputraga mga suba minutes singda Panjal amam chandana YTO Lamdong Konjeng Laikai bo Panjal ohum amada maiti ba pibangam ki match asida maiti horaba YTO Lamdong Konjeng Laikai gi amata ngai raba Panjal aduna Edip Pak chanki thasgi tarang toide haukiba league tournament asida football team nipan sarugyari Thars ke tarapan chatra lakliba league tournament asida taruk amadi tarit super league match sing sanaragani Thars ke kunganipa nomaijing namit ki ayuk pung nipan taba matamda Imphal East District Badminton Association ge trial selection pangthokani taramba adu Thars ke tangkun gamapan ningthokaba namit ki ayuk pung nipan da ESU gi indoor hall da pangthoklagani haina IED FBA na thadorpa cherol amana khangal khali loina na trial ani asibu saruk yaba lakpa sanore singna masagi chahiga mari leinaba che chang punama pubirakna bas association asina appeal tarokli DSA Kakching gi second division football league tournament ta juvenile association Kakching mai pakre all Manipur football association gi mit yang makada DSA Kakching na sindon DSA Kakching gi sanabung dang asi sanaki ba tournament gi anirak super league ta juvenile association Kakching na SESU Kakching bu Panjal mari amada maiti ba pibungam ki match asida maiti horaba SESU Sisu Kakching gi amat Panjal sing adu
अली खान मैच की निपान मिनट चनखिबनी थासी तरग हुमदोइदगी चथरकलिबा टूर्नामेंट असगी तरेत सुब लीग ना थासी तांग तरग मापनदा सानरगनी और द बुलेटिन असगी हेडलाइंस समहुना मैम थमसगे वांटेड लाउटो की बमतुंग दे इहान हान बोइना खोमराम रतन ngasi Kaisampata थोरक्तुना वाकत मिफमदा सरुक याबा हौख्रे सेनापति इकोनॉमिक ब्लॉकेट सौगटपसिंग ऑयल टैंकर गाड़ी सिंग नुंगना लंदारकपदगी मियोय तरुक सोकले ड्राइवर अमन अरुबो फिबमदा लाइकनक्रे अमसुंग हाना यूनियन मिनिस्टर ओरंबी नाजमा हैप्टुलाना मणिपुर की अनोबा गवर्नर ओइरगनी महाकना स्टेटस की अहानबा नुपी गवर्नर सु ओइरगनी